ngasi ayuk phongkiba tungan Manipuri sipungsingdagi amasum thokiba thawdu wathoksingdagi maruibi ipausing miyamna thamjagi ahanbada naharulgi thawdang poksidagi lokosaraga BJP gi spokesperson Suresh amasum Alex sakangdabasingna furamle ngasi numidang pung mapalom taba matamna BJP gi spokesperson mayanglamam Sureshkumar amasum BJYM gi office secretary Alex ningombam four-wheeler da lakpa khulai paiba khangpu mana tamthina furamadi gi Imphal gi North EOC da leiba Rajmedi city da aruba fiam da lekanari press ta phangwa pawgi matungina mayanglamam Suresh TV discussion ama yaururaga lamphel da leiba ma ki mayum tamna Alex ningombamna thinba chatpa sakhangdaba four-wheeler ama da tongduna lakpa miyoisina tamthina furam khipni hari thawdo asiga mari leinana se minister CM Biren ma ki Twitter da thagalaki bogorol ama da haribna Sureshkumar amasum Alex ningombam khulai paibasingna hat ke taramba thawong maki mekidi ki Akanba mawngda ninda tawi makhoi eni hauji aruba phibam da Rajmedi city da lekanari sarkar gi mekidi ki khulai paiba sakhangba sing adu fokanaba parksana operation sathaba haukhre haiden su pausna makhatana phongdorakli makasa tharak poina sanlaiba pauksi dige to paukhrana Valentine's numita nungsinaba konbigi mahutta san oina kunbiu lainga Lakliba Valentine's Day numit asida nungsup leibok singi satnabida yoksinduna nungsinaba miyoising konbigi muhutta san oina konbiu haini India lenga ki animals welfare bona khangalakli notification asina makata na hai leba sigi yamna mamal leiba sama oidiba san konba sina miyoibi ki haksangna positive energy pi bangambata natana harau nuaina leiba ngamali numit asibu Valentine's Day haina khangnabigi mahutta kaw hugging day haina khangnana bohonasi Lebas goina Vedic tradition ki lairi satnabi esi mutki yabagi phibam da lairi maram misina numit asi kaw hugging day haina khanganduna lamdam asigi chakhatpa nungai ye phaba leba ma oina bhona minasi san hairi basa si leba si goina di sanglen saruni haina lobi hai me haurol de hauna kamdenu amadi gawmata gi warriors leba myam pumana khangnara bu warrior oidi ban hari Animal Welfare Board asina phongdorapagi matungina advisory asi India government ki Ministry of Fisheries Animal Husbandry and Dairying ki Department of Animals Husbandry na khangalakpagi matungina thokpani haidena su pausna makhatana palli amaromdana tangkhai sa thoklaba nupi gi haksang Tiger Reserve ta phanglei Corbett Tiger Reserve ki Buffer zone dagi mangkiba nupi amagi tangkhai sa thoklaba haksang amanga si police na phangkhre sai kuntraga nipan surabi Kamla Devi gi haksang adu forest guard singna Wadangar Canal manakta phangkhibani haina Chief Conservative of Forest Common Prasana Kumar Patra naiki Almora district ki south area ki khungamadigi Kamla Devi imsakasa ki numidang wairamdagi thiba khangkidabani Makpu tiger ama natragana leopard amana hatkibra haiba sengna khangdri hainasu Mr. Patra na haiken su paus na makatana palli makasa tarak poina huyelan paudi ke topa paw manamo taraganiti sube assembly ke ahum suba session ge ani suba mifam February ge kunga mathoi degi kumja English ngani ge kungo humdoi degi na kunga mari ge budget estimates puthok tuna khanaragani taraganiti suba Manipur Legislative Assembly ge ahum suba mifam thasi ge anida governor Laganesan ma ki address piduna hawdokhibaga loinana mathangi nimita governor gi address puthagatpegi motion putoktuna khannaraga house na pass tawkraba matungna thasi gi kunga mathoi fawa adjourn torakhiba do numit asidigi hawraduna mathang tha March ki ahum fawda saliba kumja English ngani ga kunga humdoi dagi na kunga mari gi budget estimate sing puthokpaga loinana supplementary Demand for Grants 2022-23 su puthokhtuna sitting tararak thamduna sathagadari ahum suba session gi makha tarakpada ani suba session gi saruk sing sida laigadaba business sing gi matangda ngasi ayuk pung 13 tarakpada Manipur Legislative Assembly gi Business Advisory Committee BAC gi mifam pangthoki mifam masina khannaraba matungda lepthokhiba business sing gi matungina thasi gi kunga mathoi gi hawraduna saliba senba sahi sigi budget estimate sing puthoktuna khanabaga loinana pass tawnaba business sing lepthorokani ngasi gi BAC gi meeting na lepkhiba gi matung ina ahum suba session gi ani suba saruki ahauba numiki business singda ahanbada uhang pakhong gi business sing leraga house asigi committee sing gi report leraga na numit asita puthokani mathangna supplementary demand for grants 2022-23 house ta table tobaga loinana saliba senba sai English sing ani kungo humdoi dagina kunga mari gi budget estimate puthokani
ahauba numisida lengaki mekedi puthokadaba bill sing leirabas house ta puthokani matangi numit tha sigi kungani thudi gi hauraduna supplementary demand for grants 2022-23 gi matang house ta general discussion pangthokga loinana supplementary demand for grants ki matang da house na ayaba piba natragana demand asid semdok sadokningba amadi hapchiningba natragana lauthokningba leirakpo oiragasu yauragasu khanagani aduga ahauba numita पुथोकी बसेनबा से इंग्लिश सिंगनी कुन को हुमदोइदगी न कुन ग मरी की जनरल डिस्कशन होगनी अहुम सुब नुमित थास की कुन को हुमदोइदगी न लेंगा की मखाद लैबा लोइसंग सिंगी मनुंगदगी अककना लोइसंग सिंग खरा खरा पुनसिन अदुना सेनबा से असिगिदम पुथोराक डिमांड फॉर ग्रांट्स की डिस्कशन अमसुम वोटिंग पांगथोकनी लोइनना नुमित तरानी सुबना सिटिंग तरा लैदुना सथगदबा अनि सुब सरुकी मिफम द मणिपुर Appropriation number 1 Bill 2023 amasum number 2 Bill 2023 puthokpaga loinana khanaraga house na pass tawnana bohonagani duga sathagadaba sitting sing asigi manungda house ki presiding officer oiriba speaker ge ayaba matungina members sing gi maraktagi private members business sing yauna atopa business sing house ta lereklaga su madugi matangna members na khanagani मिफम असिगी मनुंगदा opposition अमसुम ruling की वफम नतना members सिंगी मरक्तगी लेंगा की तुंगान तुंगानबा लोइसंग सिंग मरी लेनब वांग सिंग हंगनरकपग लोइनना मरी लेनब लोइसंग सिंग पुबा minister सिंग मदुगी पाखोम पीबगा लोइनना calling attention motion short duration discussion सिंगबगी business सिंग सो house की conduct of business अमसुम rules of procedure सिंगी मनुंगसना पांगथोलगनी हाइना पनरे अतोपा पाव अमदना Urban Local Body amasum Autonomous District Council sing the pihiba caretaker sing haujiksu hinglibra Manipur lenga ki makhar tampak Impal Municipal Corporation IMC yauna Urban Local Body ULB kungatret amasum sing district sing the Autonomous District Council ADC singi tam sing mapung faradan lushin kraba matung lenga ki mari lenaba authority sing na thokiba order singi matungina ULB amadi ADC sing da lehen kiba caretaker mayor caretaker chairperson standing committee sing amasum caretaker councillor sing haujuk phawa hinglibra habi wafam maike kyadi hangnarakli nakala morom matam loikraba ULB sing ki thabak thoram sing punaba deputy secretary mahuna tuan bathuki order sing gi matungina loisang asigi official amada polaki thabak sing andu haujuk phawa hingduna leiribra habi wafam su tholakli adumainama mahut loisang gi maike digi tuan na thuki order sing gi matungina IMC yauna ULB kungatret ki ex mayor ex chairperson amasum ex councillor singa piramba caretaker singa amasum ADC singisu haidiba local body singa sigi anauba mikhal ama pangthokna bagi da mari leinaba notification tholaktriba phawbodi adamak hingduna laikhigani haibigi wafam leirame ULB singa amasum ADC singa piramba caretaker singi thabak thoram sing kakhatuna lakhokhibagi mayokta High Court of Manipur tungan writ petition civil number 935 of 2022, 632 of 2022, 633 of 2022, 704 of 2022 amasum 880 of 2022 matang file tawnarki ko na ULB amasum ADC singa mari leinaba wakat singa si lokhatuna mamang thagi taraga mapanna khanaraba matungda pihiba common judgment amasum order gi matungina IMC yauna ULB kunga tareki tuan thaki caretaker singa amasum ADC singi langana kaktakiba order singadu satna handana thamlakhiba singadu haidiba body singa sigi anauba mikhal pangthokna bagi notification thulaktriba phawbri makhatana singdokhigani haina khankhre loinana local body singi mohut singduna thabak tawna bagi dama mohut loisangi official amada khusinana bagi dama thokiba order dusu court ki order sina satna handana thamlakli haidi hena pawsna pali atopa pawmana Sapona gariga phone ga mulhaure mamang sa English ngani ga kungani thugi aroiba sarukti gi Nagaland gi angami furup singi lup ama oiriba sapona Manipur gi mau gi miamna thamlakhiba thingwasing hauzu phawbut leiringa gi sairak tangarang ayuk pung 13 minute kulom tarakpada maudagi na kohima amasum bisema yauna khuzuma phawbi gi marakta passenger service tawba maugi sajauba khuldagi kaikho mau ko miwema thawba ecoben NL01CA 5271 sapogi volunteers singni singnaba singna fajingkhre adomana gari subu thawriba mi aisidi ngasi ayuk tekta kaidana thadorakpadigi mayumna yorakre adomana maki gari ga mobile phone ga mulhaure haidene su pausna pali atopa paumana accident lekat narakpa ama yauna ani sire ngarang numidang pung 9 minute mangarom tarakpada tidim lambi gi
Kodom Pokpi Lamkhai Imphal Tamna Lakpa Gari Masa Suzuki Avenue MN06SG 4515 amada truck RJ 14ZK 5136 na thombar gari masa thorakiba malom tuliyai medigi khoishnam rajib sei kuntra ka mga apokpa rajen laikatna bada kanba ngamdana laikidre amaromda tha sigi taruki ayukta imphal morelamigi fundrai crossing da gari masa thorakpa miyoema car amana thombarigi soktuna shiju hospital laikatna rakhra basungara nungthil kanba ngamdana laikidre hari laikidraba maming warepam sunil apokpa laikidraba W mukta kawi patpan mayalikai digin hari Thagdo anima ki matang na police na tungan case ng lokotuna investigation sa thagre swaidi amaromdana say taraga taruk shurabi miron binupi masama laikidre mapuraiba madi apokpa police na fakre asam na say shudriba angang luhong gi mayuk to government khongthang kya lokotuna sahi naurib angang sing luhong ba sina ba miyoy sing fokat pagi tabak sa tharingai mara asida masagi say taraga taruk kakta mangai dibi miron binupi ama Bongaigaon District Hospital Pukhana ba honaringai marakta laikana bangamdana laikidra hari Police ki report matung ina sahi nauriba nupi misa ado mi rola ba matung mayumda angang unana ba honaki ado mak ki pibam lusilakpati ki kudakta salanta para health center pukatuna treatment sadaki ado manama health center ado da kuchu khulai matik sana laitabna maramoraga makhatana Bongaigaon refer toki Madugi matung Bongaigaon Hospital pukhalakpagi lambi da nupi masa adu laikidabane thaudo asiga mari laina laikidrabi nupi masa asigi mapureba Sahinur Ali amasum apokpa Ainal Hak police na fatkre makhoi ani gi mathakta proxo ekamari lainana case register tawkhre amadi thijinbagi thabak sa thabok raidi panmayabadi se minister Himanta Biswa Sharma sal marriage ki mayukta lokhalakhiba thabak thoram singi manungsana haujuk phawbada miyoi lisingani ga satrukena phabangam kredi atopa pawmana Mongba hanba leifamlen umanglai mapan gi manungda leishem ngai digi sagon naraglaba ahakwa leifamleni kumza english nga mag satre ka kunga mapan gi hiyang ngai gi taraga mathuini pan ma yum sake sunumita hanuman thakur gi leisang saba loiduna lat pa horakhi bedigi mahabali haidunu khagna rakhibani naurebam indramani nomita khomatabam manipur gi mitai singna khangmu thaktagi loina rakhiba mapan gi laining Lambela magi manung sana haujuk fawda mahabali haidano khangnarliba sanjen thongina amaikai amasum imphal torel gina nongpok thangba torbanda lairi mapam asim manipur gi umang lai mapan gi manungda sanba amasum laishem ngai digi sagunaraglaba ahakwa laifam leni haina scholar nauremam indramani na phongturakli pauksi asida mahak na hai umang lai mapan gi manung saliba mongba hanba laifam leni si umang oiraga su aruba ahakwa laifam leni umang hairaga uwa ngakta thaduna umang oine hekta thamba nati mongba hanba leifam len thoidok hendokna maruebu umang ama oina launaduna lakliba si adungai maidingu garibani was na hindu lining ramandi laiming laurubadigi leiba umyamnasu laiminga sibu mapung fana lahonana bagi panamna sangsilakibani manipur gi aruba puya lairik sing khongatuna kangla utra mamangda mainingamna thadokibagi wari ningsingnari wangoi gi laing thau sanamahi gi kolu yaikhaiki Laying thau panthoibi laiwa haiba lambabi anima soraren pokpina singba laying thau mongba hanba khamlangba sakhaba naukal muwaning thau luang punsiba marjing amasum overel na singba umang lai mapan khonggatlaga mongba hanba umang na phumjin khibagi wari lairi maidimu garibari was na umang lai mapan mu khonggatlaga Mongba hanba laifamlen oiriba umangsida phumduna mangan khibagi worul saitharul kumbabana salambagi matungina asumna hai so english nga maga satruka nifuga nipan english nga maga satreka kunga taruk inga thadi iraina hane umanglai mapan ma mongba hanbada tilhalle haina lasari han irami mongba hanba laifamlen si puari mamangi matamdagi hauna laireklaba umang oibidana tana lairen ngangoi Yoimongbagi palem uyokon oina lakbagi matakta puari ki tangkak amada lamdam sigi arubu umang lai mapan bu khomjilaga lairon chanpham oikhiba yamna maruiba mafum amani umang sing yokhatuna lakpa lamdam oiriba mafam sigi ahakpa leifamlen oiduna mongba hanba leifamlen si sagona duna lakpani atopo umang lai ge leifamlen singsu manipur gi puari ge sagona rakpani Sanamahi laikal kaubu lirikta mongba hanba umang asibu mahabali umang haina nauna mingthun khibagi matangda iramliba worol singdagi khangmangamlibadi mongba hanba umang asi umang lai mapan gi manungsanba nasi khaning thau mongba hanbagi tala uyukni haibasu khangmangamhali
Lainingthau ngasi khaningthong mongba si umanglen koba laisona umanglai mapangi manungda ama oiriba aruba lainingi manungda mani phamlon koba lairikta laingthau mongba hanbagi laipa si wangkhai lakpani haina irami umanglon laisonda lainingthau mongba hanbabu saithabada nasi khaningthau mongba hanba laloi khanba marumbi khoirom lairemba haunuthu haunuhan laitongkhu laitonghanna yengyom khomhanga singpak maitega sadum sanganga hongnem sauneka mera mendonga sangsung lalanga langhaibi kaklen mingambabu kaina hunbibu lumnaba mamaiba apakmana mangphau thabadi manbi saklaikau kaurelengba san masan sera kongtingnung mukmu haimaisul manbi amuba koiren singoinaba tokpi samlen pandagi marem kubum mingnaiba phana ok kairei pungthi yena ibuba tairero hauna mangfa thaba maidingu loinai thawan thabaga hoyen laloinaba nongai aruba khuman taramba bu wangda yangba thong ngai subu kainu hunba maroi loinaribadi khunbi kapta phaiza kapta rengsa laija ipukhai imu tonga singna thauna babu loinariba nangbu taige hai manem matai thoke matai manem thoke haina saitharamba thingnai hainasu pausna makhatana phongdorali memle tenjangna sumna thamjaramge amasu makha sathajarak poina topa maroibi pausing memna thamjage memro fuming tamina sainasu senel sigi mekedigi memang fam thamjari makha satharak poina pongna pham pausi dige topa maroibi i pausing memna thamjage पोस्टगी तरकपद एमआर की हलबिदार अमसीरे खोंगजारोंद लेबा मंगासुबु मणिपुर राइफल्स की हलबिदार अमंगसी आरपी पोस्ट रियर गार्ड की तावदगी लेकनब ngamdana लेखिद्र हैरि लेखिद्रब हलबिदार दु की ममिंगना अंगम कोम अपोकपि की मिंग लोंगथै कोंगखावी मार्क्सनल डिस्ट्रिक्ट मनुंग चनबा महौ तेरा विलेज तगिन हैरि पुलिस तगी फंगबा पाउन हाय अंगम कोम खोंगजारोंद लेबा मंगासुबु एमआर की बटालियन की आरपी पोस्ट रियर गार्ड ड्यूटी तौरीद ताबदी तमेनु डिस्ट्रिक्ट हॉस्पिटल पुखटपी लमीद लेखनब ngamdana लेखितबनी मा की हलबिदार नंबर 8318 ni hainsu pausna makhatari amaromdana mahairoi singbu isagumna khalaga phanaba tawkibani piningbu sera government pibri isana yai sarasandra mahairoi singbu isagumna khalaga phanaba tawkibani government piningbu sera pirakpuri isana yai haina EKHR secondary school gi secretary P Sarasandrana phongdokre sangaphamda leiba Enlightened Knowledge Higher Secondary School Mahairoi Singda Manamathum Yenthokpigi Touram amada Mahairoi nupi macha singbo oja amana miyam mamangna phuki haibigi video ama social media da viral oirakhiba adugi Manipur government ki education S department na thaudu adugi matangda explanation call tawbigi office memorandum ama thokraba matung Sarachandrana wafam masing asi phongdokhibani ngasi nungthil school asida pangthokiba paumi sing unaba amada P Sarachandrana haki Mahairoi nupi macha singda saina khutta amamam kankibadu isagumna khalaga afaba lambida puraknaba mapagumna ozama oina tafam thu e khalaga tawkhibani masida aranba leiri haiduna government piningbu sairak pibada isana yagani Sarachandran hai Council of Higher Secondary Education logadoba higher secondary examination asigumari lenana hauji school asigi campus ta arts amasum science stream gi apunba Mahairoi sangwaram residential coaching tawraga leiri coaching asida oza kyana ahing nungthil tumba saba khangdana Mahairoi singbu lairik takpiduna lairi coaching asida hana normal da leramba Mahairoi kya coaching manungna pangthokpa tie singda marksar maudraga mangadagi maudraga taruk phangba yaukshilakuna council gi exam na position lobu yabagi tanja lakshilakpa sida Mahairoi singbu puning thogatpiduna thogatpidaba yadi haiduna February mangada prize pibigi thoramadu pangthokibani Mang haiki hanadigi hauna EKHR secondary school na council na loba class 12 ki exam the arts stream da position holder amadagina tara phawgi manungda maximum lorogalaki mamangi parikya dus EKHR secondary school na arts stream da position amadagi tara kamate fawloki asuna handaki oinasu science stream da su position lobagi tanja lakwa sida residential coaching da position taraklaba mak wang na phonlaklaba Mahairoi singbu case award pi duna pungni thotki School asigi woina lubanan haibisisu education gi saru amani haina lobuga loinana Mahairoi singna laidiba casting lubanan gi sangdamnaba amasu pangdoki khwaidigi hena luna nana laiba nupa masa amasum nupi masa singi ka manga khangatlaga case prize piki adubu Mahairoi nupi masa na laiba ka amadi
खरा नियम चुना लेतबा लारिक लेसु अमदि फिरोल सिंग मनिंग थीना थमलमदे हाइबिगी ओजासिन रिपोर्ट पिरकपदिगी रूम मदुरा लेरिबा माहिरो नुपी मसा मंगा तरवदो काउथोलगा मखुइदा लुनाना लेबा हाइबिसु एजुकेशन की सरुक अमनि कासिंग लुना नाना थमदुना लारिक पागदबनी अदुगी सुमथक्ता नुपी मसा ओइबनिना हेना लुना नाना लेगदबनी हाइबा पाक्ताक पिरगा इचम समना नाबसु नतब मोंगदा खुवाक तिंथोहलगा चाइना अममम कनखिबनी मसिदा फतबा इंटेंशन अमता लेति नुंगसिरुबि इसागुम ngaktani khalaga mapa ama oina amasum oza ama oina makhoigi tungi punsida hena fanaba warak wate mani masi oza ama oina tafom thu I haina lawi makhoida kaya yamna nana amasum tathi ta oina tawkhibagi haibadusu aduma hangbibi yagan haina sarasandra na phongdoki mangna hai school sugi staff maraktagi mobile video namlaga social media ra thadorakpadigi viral sakhi video adubu namlagani haina singnaba oza amadi school asida lakhidre mayum hangbadasu mayum thadolaga satkre haina phongdorakhi thokliba thawdo asigi matangda hauji school asida karigumba sarangnaba amata sulaiti nungaitabasu amata lainade school gi wangbada social media da panglangda langlaga leibani school asigi mairoi sing punamak lakliba exam asida position fangnaba ma wangna fangnaba angakpa phangna lairik paraga lainari thoina luna khalubas laiti ngasi pauksi amada ke hair secondary school da mahairoi tamthina phukibagi government action mayuna gadawri haina phongdok pirakpasi yamna lebak thibani viral oiriba video da mahairoi singa duda tamthina phuba natragana phudaba haibadusu adumak miyamna khangani aduga school derecognize tawbagi wapam amasu puthorakpa sisu lebak thibani mamang the school the mahiroi sing dakpham tana phubagi guardian sing na complaint tawbamadi hostel the mahiroi faw sibagi thawdok thokpa lekre maduda recognition ki wapam amata su lekhidri adubo mahiroi sing sumna khaki khubak ta saina kanduna ozam oina war wati amada the recognition ki wapam puthorakpa sisu khara henman bra haina khali school asida tamliba mahiroi singi guardian sing na su mi pai kari su pokigano mahiroi punamak aroi bi thaduna lairik paraga leiri mahiroi singi organization singnasu nungnangbiga no haina sarasandra na phongdoki viral saliba video duga madi leinana manipur government ke higher secondary school da explanation call tawduna maram sing pinaba khangalakpa dugi pakhum athuda pinaba sem saba loire karigumba state government sairak pining ba leiragasu masana yana harauna logani numit aduda leiriba oja sing maral amata leiti atai oja sing khudong sa da ba amata pibigano haina sarasandra na phongdoki ngarang Manipur government ki education department ki maikedi education is director na CM confidential oibo official CM thokiba memorandum amabu social media ra viral ohirakpa ko loinana pauksi sing da hablaki ba sigi matangda Manipur government ki maikedi confidential oibo matter amabu social media ra tholakli ba sigi matangda mari lena authority da yengsin biyo school amagi ikai khumnabada sokngai oibo wapam social media da thadorakpa simaksu yengsin biyo hanisu P Sarasandra na phongdokhi haina paus na makatari loshilakpo ina to pawm MPSC ki result lauthoklabasu offer form pi bangamdre Supreme Court of India ki direction matungina amuk hana pangthokiba Manipur Civil Services Combined Competitive Men's Examination 2016-2022 gi result lauthokiba thani makhairom suraklabus hojik pawba mai paklaba candidate singda offer for pithok bangamdre lainga ki thawong sida maikei kyari ki nungnang bu offer phongdok narakli MPSC na lawba English ngani ga taraka ki examination adu da mai pak haudraba candidate khrana RTI tharubada phanglakpa pakhongi matungina examination asida asoi baran ma kya yaure habigi singnaba lakpadagi examination adu satna handana ba court yaunarakhibani matungna mamang sai English ngani kungani thoki November thada Supreme Court of India na examination asi amukhana pangthona ba direction pikhibani Supreme Court ki order adu gi matungina examination adu tha mari gi manungda amuk nauna pangthokadabani English ngani ga taraga ki September thada pangthokiba men's examination saruk yakiba candidate khudima nauna pangthokadaba examination adu saruk yabi yagani men's examination nauna pangthokpa adu mai paklaba candidate ti service continuity amasum consequential benefit fangani haibu wafam Supreme Court ki judgment adu da palibani pona phamna phangba pawgi likhun sigi matungina Supreme Court ki direction matungina pangthokiba Manipur Civil Services Combined Competitive Men's Examination 2016-2022 gi result mamangsa gi November 22 da lauthoki candidate chamaga hupfuguni pangi combined merit list ama MPSC Manipur Public Service Commission na Manipur lengak recommend toki
MPSC की recommendation अदुगी मतुंग इन Manipur government की Department of Personal and Administrative Reforms Personal Division की Joint Secretary ने ममांग से English ngani kunganithu की December kuntra notification ama thokuna MPSC na recommend toroglaba MCS MPS SDC MSS EO candidate singna December kuntra ga mathoi gi January taragom de faw gi manungda DP section gi offer form lawrana ba khanki adu offer form pi bidi DP na thoki order du gi hek nongan December kuntra ga mathoi da DP gi joint secretary na notification ama amuk thok tun offer form pi gi thoki ba notice adu cancel tore ki MPSC na lengak ta recommend toroklaba candidate sing offer form pi gi notification cancel toki ba du gi sabsaba maram amata hauju faw khan ba letri asiguma thawong asida maki kyadagi atobu hang lakli panma yai English ngani ga tara ga turki examination adu da asoi baran ma kya yauri haidin examination adu amu hana pangthon khrabasu oran ma satharamli ba adu da cna ba mata sarak bi bidi lekhidri hauki bisai tar wasida MPSC na civil service examination amata pangthok ngamdana lakraba matung English ngani ga kun ngani thuki December 3 ta post sama lobigi notification thoki bani adu hausi koina di myam pau sumatang solution jarage masu myam pun anobab update ngai minasi